अहानमक्तदा अगी क्राइम की वरी असिबु ताबिगदौरिबा अमदी यंगबिगदौरिबा अहलमन इमाइबेन इचे चन मरुप मपांग सात्र नहारोल ख्वाई खिबिगमक्पु चेसम नवासना तरामनोक चरी अमदी इकाई खुमनबो चरी ngasisu mayamgidamakta anoba crime gi wari ama puduna laksari ngasigi crime gi wari asida aigi pokna hamlamdam oiriba manipur dagi oidragasu north east ki state singi manung dagi amo oiriba assam dagi nupi ama magi boyfriend ga Bengaluru Da Thokhiba Thwdok Asi matangdani hojikti mayam crime gi wari asida amuk mai onselasi 23 November 2024 nungdin gi pung 12:30 tarami CCTV footage asida uriba young couples Bengaluru ki Indira Nagar ki 12 Cross Road talaiba 3-star hotel mamingna Royal Living dalakami CCTV footage asida yamna sengna urami madudi nupi asi noklami amadi harawrami nakanda laiba tupi upa nupa asina reception room dalaiba sofa asida famnaba hairami aduga nupa asina room book tawnaba online payment torami maningda nupi asi phone use tawraga leirami room ama book tawbagi formalities amadi payment tawba loiraga makoi anina room gi maikaida chatkhirami makoi ani gi bag macha ani khak yaurami amadi makoina room book tawriba sisu noma khaktagini mathangi numit 24 November 2024 gi ayuki pung 12 tar fawba room asidagi check out tawdabana maram oiraga receptionist na moigi room da call tawrami matam sida nupa sina numit ama amuk laithanaba extend to biu hairami masiga chop manana 25 November gi ayukta su hairami sumaina extend to buse normal oidaba thabak amadi natte kaigino hairagadi kaigumba kanda plan toraga lakpa numittagi hena laithaba yaudaba natte adubu angakpa amadi ahanba room book tawba numitsi khak natana atop numit ani sida room service to toramde aduga online dagi food chu order toramde hojikti makhoi anigi room asidagi check out tawbagi numit yoraklami haibadi 26 November 2024 adubu numitchigi ayuk pung 9:30 tawa matamda nupa sikhak phone use tawraga chatkibado urami bag yauduna thokhibado ubada hotel gi mina ka henna munna yenglude pung mari muk leiraga nungdingi pung 12:30 chapta matamda hotel gi reception da leiriba miyoi asina khanglami madudi ngasi makoi anigi check out tawgudabani maram asidagi mahakna room gi landline da call tawrami adubu ring khaktamak chatlami kanamatna call ado paikhatlamde masigi matung register da iraga yawba nupa sigi mobile number da call tawrami adubu switch off haireklami masigi matung da hotel sigi staff amana room asida laklami aduga thong da knock tawrami chinnasu thong hangnaba hairami adubu response amata laklamde kitang chingnaba fawbana master key sinaraga room asigi lock hangnaba khalami adubu yamna ngaklibadi room asi lock tawramde kitang safu ama piraga room gi thongse hek hangdokpaga yamna namthiba manam ama laklami adubu chin na ton mention laga manung changbada uriba room manung gi sin asina mahakpu yamna ki halami phamung mathakta nupi asi ina pumchot chot laga siraga targa leirami thin thabat tawduna mahakna yamna thuna chelaga Thwdok asigi matangda atopa hotel staff members sing da pau pirami yamna thuna Thwdok thofam da police forensic amadi media yoroklami hotel asi hojikti crime scene oirami patta pumthaba horoklaba phamung da targa leiriba asiba hakchang uraga mayak sengna khanglami madudi mihat asi hojik thokpanate maram asina manam chenba horoklibani phamung da leiriba blanket amadi floor da su e saitho aga leirami famungda mobile ama targa leirami masigi manakta yellow color gi thori amasu targa leirami police na room manungdagi tray amada thakhiba churupki machei kaya amasu fanglami victim asidagi fanghiba identity card amadi hotel da entry tawkhiba registration dagi nupi asigi maming maya gogoi dekha korami arab hanoi kowa nupa amaga hotel sida lakhibani adubu nupa asidi mafam sidagi mangjolu na chen khirami police na victim asigi asiba hakchang postmortem gi thakirami nakal amarom dana building asigi akoibada leba CCTV camera gi footage sing yengba hawrami CCTV footage asida uriba maya gogoi masina mahakpu hingna uba aroiba mikupni mahakna kaidongda khalamoi madudi harau noktana time spent toba lakhiba maya gogoi hingna hotel asidagi amuk halaro habasi sahi taraga mapan surabi maya gogoi magi laifam Guwahati gi Kailas Nagar dagini adu moinamak
Maya Gogoi magi machega Bengaluru gi HSR gi rented apartment amada leirami Guwahati gi Handy College tagi college life loishilaga Maya Gogoi Koramangala da laiba education consultancy firm amada students counselor oina thabak torami Maya gi YouTube channel amasu leirami channel asida mahakna beauty makeup amadi cosmetics product ki review torami Maya Gogoi 2024 gi September 27 da luhongba ama yaunaba mayumda laklami matamsida kananasu machanupi Maya gi punsi tha ani khakta ngai habase khalude Bengaluru police Maya gi postmortem gi report ngai ga lerami amadi investigation chu horami aduga Thwdok Asida chenariba nupa asi thiba horami Maya gi asiba hakchang dagi manam lakpa sidagi khangmangam lami madudi mahak numit nini gi mamang dagi sire habasi Maya gi phone charge tawdabana maram oiraga 24 November dagi switch off tawraga lerami Maya gi mobile da fangkiba last call amadi last message 24 November gi oirami preliminary inquiry dagi police na khangmangam lami madudi sahi kunma thoi suraba Arab Hanoi Kerala gi Kannur city gi Thotada kasbe hairiba mafam sidagi oirami 2024 da mahak Bengaluru da lakhibani private farm amada student counselor intern ama oina thagi tolop lising taraga manga fangaga thabak torami Arab ki call data record lauthok-lami amadi magi phone number surveillance team na tracking torga thamlami hotel gi CCTV footage dagi mayak sengna khanglami madudi Arab 26 November gi ayuki pung 9:30 taraga manga da bag amata yaudana hotel dagi chatkirami masagi matung Arab kadai da chatki haiba call data record dagi khangmangam lami Police na khangmangam lami madudi hotel dagi thokhraba matungda Arab na magi mobile app use tawraga railway station chatnaba cab ama book tawrami masigi matung yamna thuna magi phone ado switch off tawrami police na cab driver asida inquiry tawbada khangmangam lami madudi Arab Majestic railway station da kummi habase Arab ki mobile phone marak ta on tawrami masi mahakna online payment tawnabagi damak on tawbo oiramgani masina police ki investigation da achoba kanaba pirami Bengaluru dagi chenkraba Arab magi location North Karnataka gi Raichuda thoklami maramasina DCP Eats D Devarasna team ahum semlami team amana Arab ki mayum Kerala da tharami mafam sida magi grandfather lerami mahak army retirement ni team amana Arab ki last location oiriba Raichuda tharami team amana technical information collect toroga lerami Marak sida Maya gi postmortem report sulaklami report asi Yamna Thamoi Soknigaini oirami Maya gi lengjum amadi kokta yamna thina soklami mahak ki thabakta kitchen gi thangna tararak-tagi hena thilami Maya Gogoi sibagi maramsu chesta thangna thinbana maram oirami report ki matung inna Maya Gogoi 24 November 2024 da sirami haibadi hotel asida check in tawro matung mathangi numita haibani crime asigi prime suspect Arab Hanoi oirami adubu mawu fana bo hotna base arrive amadi oiramde kaigino haragadi mafam amada yamna kuina leiramde public transportation sinaraga mahak mafam amadagi mafam amada chatlami police na magi lambi track toba ngamdanabagi damakta Arab North Karnataka dagi Madhya Pradesh ta chatlami masidagi amuk Uttar Pradesh ki tongan ba city singda ngahek lepamaga mamai thangda Varanasi yorami mafam sidagi Arab namagi grandfather da call tarami aduga mana Thokhiba crime ase haidoklami Kerala da laiba Arab ki grandfather gi yum sida Bengaluru police yawraktana lerbani grandfather na Arab ta yamna nungsina gyan tanaba hairami madudi sumaina chenbana kaimte kanaba fangloi amadi kayam kuina lotlaga leiba ngamgani maram asina Karnataka da chatlaga surrender tawbana khwaidagi fagani hairami Arab numit humni gi manungda kilometer lising aniga changwa dagi hena distance cover tawrami maram asina mangonda paisa su yamna yawramde Arab masagi chahi kunma thoi khak subata natana professional criminal amasu nattabanina magi mapu bokna hairibasina hena fagani khanbadagi Karnataka da laklaga police ta surrender tawrami 29 November gi ayuki pung 3 da Bengaluru police na Devna Hali dagi Arab Hanoi farami Arab fara matungda police na wahang pohong tawbada yamna thuna Maya Gogoi deka man hatpani yarami adubu police na Maya Gogoi hatpagi motive hangbada Arab namasidi magi oiba personal matter ni hairaga haidu haba yaramde police na yamna kanna hotnarabasu Maya Gogoi hatpagi maram haiduk hanmangamlamde
kaigino hairagadi hangba khudingi personal matter ni hairaga Arab tumina adum leirami. Police na Arab faw matamda magi body language amadi maintain state normal oiramde masigi maram ahanbada mahak masana surrender tawba lakpani magi thamoi do obviously akibidi adum phawramgani anishu wafumna case asigi in charge oiriba DCP na khangmangamlame madudi Arab yamna kibana maram oiraga wala ngangduna tumina leirami maram asina case asigi asengba marol khangnaba police na interrogation tawbagi technique amadi wahang hangbagi mawngse yamna tonganba format amada tawrami. Arab Hanoi police na ahanbada crime scene da purga laklami masigi matungda magi personal life mayaga lainaba relation amadi 23 November dagi 26 November gi maraksida room manungda kari incident Thokhiba haibasigi matangda hangba horami. Masigi matungda police na case asigi motive ayambana khangmangamlami. Arab Hanoi Kerala gi Kanuda poklami mahaki grandfather army na thabuk torami Arab magi grandfather na chawnaba yokpirakpani. Arab angang oirikandagi magi parents divorce torami divorce ki matungda mama ga puna lerami. Arab ki mama amuk hana lohonglami. Arab ki punsida lakhiba magi stepfather na mabu nungsibagi mahutta yamna thina torami. Maki mama gi ani suba lohongba asisu yamna kuina chatlamde amuk hana divorce torami. Arab ki angang oirikan gi punsi yamna nungsiningaini amarom de yengluragadi mahaki mama ahumlak suba oina amuk lohonglami. Masigi matungda Arab na mama bu thadoklamlaga magi grandfather ga puna lainaba lakhibani. Maya gogoi hat kadaba tha Nepal gi mamangda haibadi March 2024 da Arab amadi Maya gogoi Bumble dating app ki matengdagi makoi ani khangnakibani. Matamsida Maya Bengaluru da thabak tawrga lairami aduga Arab na Kerala da BBA tamlaga lairami. Course asigi paper kaya amada Arab fail oibana maram oiraga BBA tambal oisalamde masigi matung Mayana Arabu Bengaluru da kaurami. Masigi matung da Mayana Bengaluru gi private farm amada intern oina thabak tawnaba hotnabada mateng panglami. City amada punna laiminabana maram oiraga atenna matamgi manungda makoi ani amna toina unabasina close oiba hengalaklami. Sumai tawdana dating apps amagi through dagi marup oina thengnakiba Maya amadi Arab makoi anigi mari romantic relationship to oina onthoklami. Makoi anigi relationship yamna fazana adu makha chathraga lairami. Nongma ikhang khanghodana Arab na Mayada live in da makoi ani punna leinaba hairami. Arab ki wakhalda makoi anigi relationship tha khara helaklabanina magi live in da laibagi wafamse Mayana yaraklani khalami adabu khaluriba asigi opposite oirami. Arab ki wafam Mayana yaramde Mayagi nature mahusana cheerful amadi friendly oirami maram asina magi friend circle yamna chawrami. Masigi opposite ni amuk Arab ti ma masase miga to na tinaba socialize oiramde maram asina magi mamanaba amata lairamde Bengaluru da su mathanto oirami. Maya Arab ki punsigi ahanba nungsiba nupini Maya Arab ki friend amadi nungsiba animak puno oirami. Piyam masida Arab masada yamna insecure feel torami. Masigi su mathakta kanurgi apikpa khungang amadagi tholak Bengaluru gumba high tech city sida magi lifestyle adjust tona hotnabada awaba amasu oirami. Arab ki angang oirikan gi punsi amadi mabu matau karamna chawnaba yolakhiba asiga Maya gi angang oirikan gi punsi amadi magi family siga makhogi anigi background se yamna tongalami. Arab na Maya gi friend circle maru oina magi male friend asiga loinaba ubada mangonda insecure feel tawasa sum hengalaklami. Masigi matangda makoi anina wari watai tawbada yamna toina khatnarami adumoinamak Arab na Maya gogoibu magi punsidagi lapna chatkiba pamlamde. Maram asina Mayada Arab na live in da lainaba hairambani. Maya machega punna laibani machebu thadoklamlaga Arab ka punna Maya laiba pamlamde. Adumoinamak Arab na Mayada maga punna laiminasi yadriba asigi maram atokpa amaromdo oina khalami. Arab na police ta hairami madudi Maya atokpa nupaga wari sanai haina mana chingnarami amadi Arab Maya na mabu thadoklamlaga chatkigani haina su masada akiba ama phawrami. Masigi mathakta live in da laisi yadaba wafamsina amuk hena Arabu disturb oihlami. Mahakna Mayada nongmata oirasu punna laiminabadi yai haina hanjan request torami. Arab ki anamkan ba sida Maya na magi wafam yarami hotel da numit ama makoi ani punna laiba haiba wafamse Maya na accept torami. Somdana Maya na magi macheda numidang da office party laibana numidang yumda halaoi haina
machin thijalami magi decision asina magi punsibu bikamna hankhibani 23 November 2024 numitchigi room check in tawbagi mafam sida Arab amadi maya makoi anigi marakta normal oirami somda Arab na room booking gi formalities amadi paisa pirikan matam sida mayana room sida laiba sofa da famlaga phone de busy oirami Arab na police ta hairami madudi numit sida su maya miyoi amaga chatting tawrami masina maram oiraga mabani gi khatabagi horakphum amuk oirami kaigino haraga de Arab na mayada wahang tawrami amadi phone yamna sinadanaba advice supirami masina maram oiraga ningai sangdanarami chumna sum singa khatarambadagi kut yawraklami Arab hanadagi mayada chingnaraga laibani amadi mahakna mayada wa khara hairubada ula iba magi reaction che uraga mahakna chingnaribase chumme haina khalami thamoidagi farakpa asauba amadi chahi nauribagi fa thapangamdabana maram oiraga Arab ki wakhalda hu chelami 23 November gi evening da Arab na online apps dagi 9 gi thori amadi kitchen knife order tawrami ahan bada mahakna thori na mangakta lakshilami aduga thangna mayada hanjan thinbadagi mayagi aroiba sor holami postmortem gi report ta palliba mayagi kokta amadi lengjumda soiba sina taklami madudi mayana Arab ta fight back tawrami haibase kanagumba victim amana magi asokpa se siba yaba changdagi ka hena asokpa magi body da fanglagadi madu overkill kawi masina culprit asigi magi mental state amadi motive tai kudamona hairabada yamna sawbadagi natragana thamoi gi oiba emotional victim sida loina fudokpana chingbani ka media gi matung ina mihat ase pre plan tawraga hatpani hairami adubu facts yanguragadi masi aranba amo oirami Arab na maya hotel asida hatpagi plan da purkhibanate maramdi hotel gi reception gi register da Arab na magi personal information loinamak achum mangak ta fill up tawrami maya hatlaba matung Arab maya gi asiba haksanga numit ini hotel sida lairami amadi churup yamna thaklami Arab na police da hairami madudi mahakna achouba ashoiba ama tawkhre habase maram asidagi numit ini asida 9 gi thori asina masu sijanaba hotrami adubu mathanta sijabagi thaunadi leiramde numit ini surakpada asiba haksangdagi namthiba manam lakpa hobadagi kibana mahak 26 November gi ayukta hotel asi thauktuna chenkhibani hotel dagi chenthorap matamda supatangi policing amaga chama khatmak yawrami paisa yamna yawdabana maram oiraga yamna sangna chenma ngamloi habasu mana khanglami Arab ki statement da sumna hairami madudi police na mabu Bengaluru amadi Kerala da thirakani khanglami maram asina police na thibada ngamdanaba ahanbada mahakna North Karnataka gi Raichu da chalami masigi matungda Madhya Pradesh amadi UP gi tongan ba city fauraga Varanasi yorami Arab na Miami hat ki motive personal reason amaram oiraga haidu oi hairagasu mamangda explain tawjakhiba police ki wahangda Arab na thamliba wafam sing asida mayamna adum yamna laina maya hatpagi motive khangbiramani thajai masigi matung Bengaluru gi Indranagar police station na Arab na mayabu thangna thilaga hatpagi murder gi case ama register tawrami case asi section 103 amadi section 238 of Bharatiya Nyay Sanhita gi makhada register tawbani Arab ki psychiatric evaluation toro matungda makhataba interrogation tawrani haina police na clear oina leblami Arab amadi maya makhoi anigi yoglakpagi mong yamna khenei angang orekandagi hauna nusibagi mityang phanglaktaba mama mapagi divorce masigi matungda mama amuk hana anirak lohongba mayam sina Arab ki thamoida magi khangnaba mi singna mabu thadoktuna chathigani haibagi chingnaba adum fauduna leirami sumaina tawduna Arab na mayabu masa sida insecure feel tawbuna maram oiraga ka mangna hat isigi maram si mak masada insecure feel tawdagini atopa maram kaisu leite ka mayana atopa magi marup mapang nupa singa wariba tai tawba message sek thana basida mangonda insecure feel tawbasi masina maruiba maram ni atopa kaisu maram leite hojik case asi yamna nawribanina hojik mangonda karamba dandi fangani kadaida hearing tori habasigi matangsi akupa marol fangde ka yamna nungai jadribadi ka aikogi north east gi lakpa nupi singa sina atopa state ta chatlaba matungda koi mainland India gi habatare mioi singa khangnaba masi khangnaba da kaisu kaide adubu makhoi gi oiba wakhal sida aikogi north east ta leiriba nupi singda thamliba makhoi gi wakhalon sa
masi akoina sum ujabada yamna tonga lebako makoina ek sina mongda sina bi yabagi mong mu uba aduga yamna chief oibagi mongdo uba se akoina dum uyebako akoisu mapanda Delhi da lerakpa sahi taraga manga fazare ko isasi Delhi da lerakpa ado mayangi mentality se mayangna North East ki nubi singda karamba mityeng yengi habase akoisu adum khangeba aigi pokna famlamdam oiriba Manipur dagi nupi asi oidragasu North East ki state singi manungda amo oiriba Assam dagi oibanina koi North East ki manungdagi oibanina sumaina ekoigi lamdagi nupi ama top state amada atopa state ki mi amana kasuletaba maram amagi hatpi base ekoisu taraga thamoi se nungaijade sigum thawdok mapalamda thokhaningde ko ekoi masengi marakta nungsinabada sigum thawdok se kaisu thokte handakta Manipurda ama nupi na nupa ama thangna thille haiwadu khak natana nungsinariba mioisingi maraksida yanadaba amadi insecure feel tawre haidana nupa duna nupi kaisu ekoigi Manipurda hatpa se kaisu tade kaisu thokte ba ko masi mi ama hatpa or crime to wa habase suksoi soidana dandi fangani khangmanina kanana su tawna di haba ko hojikpudi crime se khara dum tobu ure siguma thawdok se thoktanaba ekoigi North East gi lakpiriba nupi singna section ba yamna darkar oi hairaga ngasi gi matang asida crime gi wari se lo sinjage mayamna support to you. Thank you everyone.